social को matang de ko ne am kumna wari sun sano thoda de moina manipur da history matang da manipur gi moina wari phane ikhalai sakalai matang sida date 3 May gi tarik ahum si manipur da kana legi haba simum sana khangdre hana ado den manipur gi imphal mayon da india gi adu vice president man la agan lei haba se koi pucl gi koi members na madu hanam tan sing ba phai ko aduna adugumba india gi vice president jagdeep dhankar haiba ni pa se asam amadi manipur se koi one day khongchat amada koi laktana manipur thungdana manipur gi leiba council minister sing honorable cm yauna aduga top leader mayam ko koi government gi leiba koi intelligence ki koi security high security agency mayam man paidna vice president imphal mai onda leidana koi meeting pangthokdana adugumba mai visit to laktana du thok phan tori matam hai tari ko adugi matam du karama matam da imphal mai onda 3rd May 2023 da koi imphal mai onda maitai singna karam yum kuki gi yum karam yum koi kana gi yum kara yaga da maming kana gi yum ma mai thai bse masi pucl na madu phongi de manam kai gino manipur da imphal mai onda yum mai tha ba horponi imphal mai onda hana mi hat ba horponi imphal mai onda hana irang horponi hai targa di 3rd May 2023 da indagi vice president laktana manipur da bitu don lai matam da imphal ni karamba mai onda imphal ni karamba jaga da imphal ni karamba imung da imphal ni karamba yumama kuki ge tare ko yumama mai thagi ge bse amse pucl madu ge clear na biun to e ko adugi data do lobung amdana moina asai imphal da date 3 May da kana la e haba jok ta moina pandana ining mong ibun takpadi moi kuki gi ko kuki ge mogi marakta some vested interest kara ko vested interest kara leire haba dum madi ko ta ifung ko mo e ko ana megi tarik ahum da Chusampur gi lakwa dugumba mogi peace related thora lakwa dugumba khongchat amana maram moira kanda turung kangbai yoksal akanda maite gi yum maite gi lanthum ko maite koi innocent people ama prajama ina ma koi nomina kapa ga hat khi bagi wari hatpa dena yum mai thaba dagi lanthum yam losal ko yam ni ko history do mado manipur lenga na khangi government intelligence khangi manung da conspiracy leiba to tuan thamgi jeba ko kana ga loktu na ba Kanaka Lokuna Bakana Injinba, Kanana Karitawa, Kanana Karizali Habaduna, Enok Magi Justice Magi inquiry to Laxon Kashwaiva. I do that 3rd May in Numishiki Wodo, that 3rd May the Kanana you may tag abacity. To Shampudi Lakwadumba, Kuki terrorist in the Makuno for Paralapakamuna, Turung Bangla might have as Madi, a share. Manipur Legan hire upon him, Manimiam come upon him, pray something Dronimidagi, each now is Hakini ko. Then Manipur Ladiva, a whatever you like, contract credit, except cookie Kaidoka and the Level Yam, Machinagi Marsu, Portama, hand, don't hire a head Pramani. Jimmy at the Portamo over now. I do my am to come about with the pucl Momana, Manipur history, I'm Satis or the Mancha can hiding there. Manipur history is here. Saying the Singmari Mai Puari, Puari Lejabadumba, Isaki Lon Yek, Isaki Chanakan, Isaki Dharma, Isaki cultural village of a Koisia. I could you Puari at Delhi the Pamba, go. Delhi the Pamba Mui Karana, we don't have Jericho, we don't have Jericho. Yamna bias labor, Masaki personal interest, Yam now the Wang Kanjaba, Masana, Masawi and Pare Kanjaba, go. Delhi may on the Pamaga Imanga Kanjaba, Yam Chokjere Kamamu Karana, Manipur history in Rapunta and Nena Positico Pian Devico. Then Monicam Kanduri gave up. When a Malay guts lady, Pucl labor leaders in guts lady, Nasi Miam, Manipur Miam, like community, Mana, Sao European Reposacare. Guts lady come to the Manipur. Central government high security in Logera Korkera, jet category, white category, loading below, Manipur Lapi, Tonga Hantami. Open debate of the Tomaso Sigano. Kangla, Kangla Mandra, Natrana Koi Pologram Mandra, Lampatra, anyone place some of the Manipur Lapiro, welcome to Jericho Miamako. Adugumba Yam Tonaliba, Manipur Lenga Amaladiba, Central leaders in Nasiba Buddha, Justice Malakupungam Driva. Asumra la hope you na haiba jiboda la thungam de controversy de lediba sai ani helaba la namakha sangai la namakha ngarang na phongba laiba pucl na mari mama tara na phongba dugumba people tribunal ga thunna na ha de namana ngasagi people civil for civil liberties ka jindana liberties ka ido kara piri liberties se kana gi liberties no me piri se ko hini jo jam chadona adugumba yam na thongna lai no phonga phare gon yam phare la na sumo to an to khro chatuk ka 600 something pages pan ba moi lai em phoge Yam Matona Pariam Hede. Gone law Manipur Lapiro. My Manipur all in the Agio and I'm going to talk to where Nina Lapiro. I couldn't make a go Lapiro. I don't know Manipur history when it is there. Sini. No in a Hobony. Sit up when you have there. Phone higher law.
adu haiba ngamdana moina che bada ining pang ibi abrane adu tarkadi moina idi potuna maram morakanda leiriba haju leiriba tawriba koki terrorist ni lanje makata na sangda pa me ha baju dakse pot amane ba adu chagi area se apkana haining deu jamangsa aduna leiri posak se khoi sumangai che khara iraga khoi TV dar tarana khoi ki karani pen da paper da kai haptu khoi lushim nun di yaroi sabsana PUCL gi mathakta khoi churan thanam changi ana moi thirana gi dam khoi projasna khoi haining je khoi gi MLA ne leiriba khoi gi MLA ne leiriba du moi ojabi mol MP na haibire la shema sana ja waining tholi shema sana na haibire ato atopa political parties singa to khoi civil society organization mayam na khoi kokomina phone la khol khre pramani ko siguma mayam jina khoi na pen da part amani adu tabu ruling amadi opposition khaidana MLA ne leiriba khoi MLA 60 se sigi manungda MLA 60 manungda out of cookie terrorist to an khadokra cookie MLA to an khadokra kanda lemhori MLA singi manungda joint secretary tor kanda khoi chapchana khoi mutom changi ko adu ngasi amoina wa haida ba junu aite ko si ta to individual na hori haura ni khoi ngang mahim bade ke dore individual MLA mana we condemn hairani ko condemn le tholani paper amada adagi prime minister memorial na shangra helani amoi amani to tuji ko khoi na individual to birano individual to birano jiti khoi individual to birano joint secretary mo tor kanda ruling of the opposition khaidana thui irang sing matang da makata na sang da pamba makata na maram khangdana ekta ngasagi controversy thokpa ya wangang iba mathak ngang iba PUCL je PUCL gi mathakta chapchana honorable prime minister na chapchana home minister na action logo do ne habaje moi ruling of the opposition khaidana lebiri badu MLA myam jina adu chi ira tha matam do hajik oi jibrab question ne khoi hajani je jamang chako adu sagi ira jamone tumin lebjam nuaite tumin lebjam nuaite aduna lei phim ji jamang chai khoi na haji haining isi tasengna issue ji am kupna yengam changi aduna PUCL gumar group amana moi mari mangana punjal laga ekta manipur se salak sana ta mong ta ngangba ade kana gumba mabu khara noiba ko khar crorepati babu khara noiba adagi esiung phamani pa amana nganga na khoi kamu se ta lon thaba ko ade den amana ada Delhi da phamma leiraga manipur gi irang ground re ti kai do khangdana ngasagi nakan leiba magi mioi khara gi report khara lor kanda ekta ohi bata haiba ko sigo mai chana bijay khoi ekhoi lebi badu gumba sigi lebi ba mioi la kuntra tor khaina lebi project gi daita logi lebi do MLA mam je sina masigo mayam jum thelo bim changi bako aduna chap chana khoi hajining je khana jabnate espa logi matungina ekhoi haibam du ku haidana picture azu ekhoi gi tongan ba historical ba dum place mani ekhoi gi religion lejai isagi lon lejai isagi ek lejai ekhoi manipur je ethnic community 34 community na khundamina ba apik community me ano khundamina ka punba du state amani manipur je alna ekhoi da different communities different religions ko different sagi magi lejari bang sagi life living style me amje punjal lakan da tuk phajabar leiba ama state amani haba je ekhoi utpama haiba ma changi haibani da jamangja adu haibi na bagi damakta dugi damakta miyang muse na kahali be MLA jina wa ngangoi hairoi haitaraga di moi leibe thoki kai tagi Prajas ke sum khado prajas khona prajas na how many days kyam hui long dino hingna bu hona kadra isai su gi hingna bu semwadra dena mana sagi kraini leba ki damta koina numik kya ni thokna koi kadung dino ba thokani end of the leba ki damta koi shi ju hui to khona ka ne ko thol ka ne ba tabu tabu khoi ajing di aduna part amani politically launa bi aba politically happy aba politically khagan bi aba politically lakho ba action di adu ki damta mahusila tawiro na moida torop chauna chadana VIP room na le hendana the more the people benefit me am pidana more the people ya to we am thamdana ha high security all kana bataka mi man hingman sang to poche noi thamna laganda noi miyang ki seba toro ko noi the people ko benefit noi kajare ko bot karo ko adi anyone ai khoi nuksina dana ba lebak thugai na ba lebak ta akai ba to ko kamu jing ne as par logi matun noi dictionary thok to ra mo dictionary thok dro ado mo ne sina thok mo ne thok to ra hetara ga jamangsa mo lebi thok ta kai ta ge ha ko hangmala ta lak puni kaino ano jam ta jeli phim je PUCL gumba mai khoina chawra mi 36 lakh something khare leiba state ama lejariba adu ta isagi historical place lejariba isagi loan ek lejariba leiba amaga PUCL gumba krai dare organization pick khaba thut lawa amaga krai ni ai sum ojana leibam ta te adu moi mathakta chap chana legal procedure khar nabi dam te khoi thenaba thona bi namatam do oi raiba thamjage adu haji leiba khoi MP honorable ojabi mon ga habi riba adu ning thora semsa ra habi riba ato ato mayam ngasi kokomina section leiba anyone ngasi miyang amato section miyam ngi mathakta ekhoi ruling of the opposition khaidin leiba MLA myam jina chap chana madu mayam dugi daita lobi kanda mani pugim to ribe mo to biu thena biu ado PUCL gi mathakta chodara khol biu ben to biu moi phabiu makhata na crime to na bagi damakta mani crime thokpa ya mong chagalib kangbu singje as per mado anti Indian ni hena ko mado no ek to kanda takai phana man leiba ma thugai na ba leiba ma kharana ba chawna ba singba kangbu ni har kanda chotara mathak khol ko be humje pai thamjan jani ge do na PUCL gi mathakta ekhoi
different different mayam na chadai khongthang je khoi lem tok pu yaroi chaptan thang da buni ha khumje e khumja gi jamang